소다. 시인그리. 아기 우드나 비지. 도모라. 어이, 나이노. 다 아스당 로브 시행 그래. 아이고, 왜 시인그리? 그냥 또 어디나? 오빠 맞세 그러. 응. 아이 그루 이동 또 롱이 또. 나래거. 신인네 낭낭감이지. 낭낭감이지. 아, 비난 게 뭐 생각이 방거들어. 이거니. 난 강디 강해거. 용 빌레 꼴래. 신앙은 낭 마공디 많이 말해 해. 미용 비기 건거지 부레 낭 들봐. 나들어도 불러 야우들게. 아, 그로 봐방아 뭐. 미용 빌레 레콘네 봐. 용용하더네. 용용비 팜 하야. 거기는 용용비 제 팜도 없고 거기고. 금방도 강도 와네 봐. 용용비 뭐 보네. 거기는 담다 우버디 용용비세. 거기 우드 하이다래고. 아마마니 나빠가 우네. 가도 고반 거 동안 거니. 우음도 하이다래. 그러고 뭐 반가 레이드나. 뭐 우드가 동간 거네. 아시행버디고. 시지 아포인 살리지 마이 게임 하이다래. 템포터 하이다래. 용용비. 그래 로이 졸라거니. 그지 겸디 방니. 아도 아포이 모이 레이 모이기 카운터다 모이네 야라 부디 마카 볼래. 오늘 카운터 상가네 봐. 아도 아포이 킬로 로게 고게 나고. 그마이나. 팜디 거 쇼드레고. 팜디. तो हम लाभ से किलोमीटर तराई बाम तक चला गया लाभ मुझे योगी योरने नबी भवनी ना को नहीं वो हाय रही ना जो मियुं भी फांग वजह ना पुथोरे मिने मरम दे गुरु ने हाय दी आई तौरगे ज लइबा गुरु ने वो हाय रही ननाव गिदी लोंगम बउना उके उलम बउना लोंगे लइ फजै हे उना का जो उठोक को लोंठोक को हा आई ना वाय दी आई अरे को आदो उना की वाई से तोंगान थंगा मियुं भी आन तौगी राय इता वही ट्रैफिक पोल हम थमदे यारोय इद मांगे उरी ब बोन जे सिगी मथंगी द लेगे दो नुमियुं भी बोन लेदना लफू बोन अदगी रा बोल मैम लेदना अदो अबोय सिगी नुमियुं भी बोन ना उरी उरे को अजन नपे उ गदेंगे नप कने नुमियुं भी गार्डियन गाइड नुमियुं भी गार्डियन याई नंगे कराय उरा मिरो चिंग आइना चले तो नंगा नुमियुं भी गार्डन को उले भी मरम दे मणिपुर की रिसोर्स मरम द कन्ना याम कन्ना खंजब मी कोई नुमियुं भी तना हिमे रिसोर्स अदगी एनिमे रिसोर्स अदगा अतै रिसोर्स अदु बयाम खंजब मी मरम दि को आसा चाउ बाय ता मी वय दो दि खंजे को मी वय द गाड़ी थौरि मी ने मी yana लेदना होइने अदु नुमियुं भी जादा मी नुमियुं भी माव खंगवा नुमियुं भी जाबे मा जो आइगोना द थोंगिरो हाइदो नुमियुं भी जाबे ने बा अदु मिदो कै लमदैनो अदु आई खन थाईलैंड द लैबा मैदै माले होइन दुने थाईलैंड जो कोइ नाम होइ सैते गुंडा को थाईलैंड यो सन दोकी चल यो संतोय अदुनो म कोइ थाईलैंड मा रोग को गांग कि दुदि खा ने कै हाइ न दो अदुदि थाईलैंड द हंगदि खंगो हे अदु जामदैन ngapjaba gulam lei maramdi kapun kha मैदै मचादा साउथ ईस्ट एशिया की लेरिबा लमजिंग की लोन खंगबसे कोई यामसे आई अमने न खंजे माने मरमदी यामदा अदुगुमगी टेलेलम लैबा हाइता साउथ ईस्ट एशिया दा लैरिबा कोई वियतनाम हाइरो यामे के लोली मरी हमदि लैनै यादि सिदिनि अदुने कोई थाईलैंड मोइना थाईलैंड नै फोन दौता जोइना खापुन खा हाइगिनेबा नमियों बिसे मागे सिंह साबदा हातोएदना सिंह साबदा थादरेदना मा फजन सेम मतुंग गुरुको माज मई हाप याते कंग सागदा कंगना आई अखोइगी अमेरिका दगा हारगा टिप फ्राई दो अदो मई सागदो खाने हाइता खारो तिल्लु माजे अखोइ मोई कैरोम हाइबनी बायो दगा एसीबिया नाइबा इसम समने एनिमेल गारेने इसम समजन गर लोरे अखोइ मणिपुर दा हाय डोमेस्टिक वाइल्ड एनिमेल वाइल्ड नदि वाइन वाइन एनिमेल मधु याय अखोइ मणिपुर दने मी जगी है नुमियुं बिने है क्लास 1 असेंगन नुमियुं बि मा लंबी चटपदा थिंग में लेरोयबा आई चलुबदी थांजौ थांगम जागे हारगन ओइ कांगबो बिदल लोरे सेंगा अखोइ दि तसब पामजबनी नको अखोइ जदी याम सोए योक्सले माइसी हान बा
ꯀꯩꯅꯣꯅꯤ ꯁꯤꯔꯥ ꯅꯨꯃꯤꯠ ꯀꯥꯎꯟꯇꯔ ꯅꯨꯃꯤꯠꯌꯨꯡꯕꯤ ꯀꯥꯎꯟꯇꯔ ꯅꯨꯃꯤꯠ ꯀꯥꯎꯟꯇꯔꯁꯤꯗꯤ ꯃꯣꯏ ꯐꯖꯅ ꯂꯩꯔꯦꯀꯣ ꯂꯩꯔꯦ ꯅꯞ ꯅꯞꯇꯅ ꯇꯣꯡꯗꯅ ꯐꯖꯅ ꯂꯩꯔꯦ ꯑꯗꯨꯒꯤꯗꯤ ꯑꯩꯕꯨ ꯊꯥꯖꯕ ꯐꯖꯅ ꯄꯤꯔꯒ ꯄꯨꯔꯛꯏꯅꯤ ꯅꯨꯃꯤꯠꯌꯨꯡꯕꯤ ꯃꯥꯅ ꯅꯨꯃꯤꯠꯌꯨꯡꯕꯤ ꯒꯥꯔꯗꯦꯟ ꯂꯩ ꯑꯗꯣ ꯅꯨꯃꯤꯠꯌꯨꯡꯕꯤꯗꯤ ꯁꯣꯏꯗꯅ ꯀꯦꯖꯤ ꯑꯃꯗꯤ ꯒꯨꯔꯨꯒꯤꯗꯃꯛꯇ ꯄꯤꯔꯅꯤꯅ ꯑꯩꯈꯣꯏ ꯁꯥꯔ ꯊꯤꯅ ꯄꯨꯔꯛꯏꯌꯦ ꯌꯥꯝ ꯐꯥꯕ ꯐꯥꯗꯕꯗꯨ ꯈꯪꯗꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯖꯕ ꯅꯨꯃꯤꯠꯌꯨꯡꯕꯤ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯃ ꯂꯩ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯃꯤꯁꯟ ꯑꯃ ꯆꯠꯄꯗ ꯈꯨꯠꯂꯥꯏ ꯌꯥꯎꯕꯁꯦ ꯃꯔꯝ ꯂꯩꯔꯕꯅꯤ ꯑꯗꯨꯅꯤ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯑꯩꯅ ꯊꯥꯖꯕ ꯂꯩꯇ꯭ꯔꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯛꯇ꯭ꯔꯗꯤ ꯌꯥꯏ ꯍꯣꯏꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯊꯥꯡꯖꯥꯡ ꯑꯃꯁꯨ ꯄꯥꯏꯔꯤꯗꯣ ꯅꯨꯃꯤꯠꯌꯨꯡꯕꯤ ꯑꯆꯧꯕꯒꯤ ꯃꯔꯝꯗꯤꯅꯦ ꯅꯨꯃꯤꯠꯌꯨꯡꯕꯤ ꯍꯥꯏꯕ ꯖꯤꯕꯁꯦ ꯂꯤꯟꯅ ꯆꯥꯕꯖꯥꯠꯅꯦ ꯂꯤꯟꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯟ ꯀꯥꯡ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕ ꯌꯥꯗꯕ ꯈꯨꯠꯂꯥꯏ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠꯌꯨꯡꯕꯤ ꯒꯥꯔꯗꯦꯟ ꯂꯝꯕꯤꯁꯤ ꯐꯠꯇꯦꯗ ꯀꯩꯅꯣꯅꯦ ꯃꯃꯥꯡ ꯁꯔꯀꯥꯔ ꯁꯣꯏꯕꯅꯤ ꯅꯠꯇꯦ NRDCS ꯌꯧꯗꯕ ꯀꯤꯂꯣꯃꯤꯇꯔ 35ꯒꯤ ꯅꯨꯃꯤꯠꯌꯨꯡꯕꯤ ꯒꯥꯔꯗꯦꯟꯁꯤꯕꯨ ꯂꯥꯞꯄꯤꯍꯦ ꯌꯧꯅꯤ ꯍꯧꯖꯤꯛ ꯒꯥꯔꯗꯦꯟ ꯍꯧꯔꯦ ꯅꯨꯃꯤꯌꯨꯡꯕꯤ ꯒꯥꯔꯗꯦꯟ ꯍꯧꯔꯕ ꯍꯧꯔꯦ ꯅꯪꯒꯤ ꯅꯨꯃꯤꯠꯌꯨꯡꯕꯤ ꯃꯐꯝꯁꯤ ꯂꯝꯕꯤꯒꯁꯤ ꯎꯅꯥ ꯋꯥꯅꯥ ꯉꯥꯛꯇꯅꯤꯗ ꯇꯧꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯂꯨ ꯅꯥꯟꯗꯤ ꯂꯩꯖꯥꯠꯅꯤꯅꯦ ꯃꯣꯏꯁꯨꯀꯣ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯀꯦ ꯒꯦꯀꯣꯒꯤꯅꯦ ꯀꯩꯅꯣꯅꯤꯅ ꯀ꯭ꯂꯥꯁꯅꯤꯅꯀꯣ ꯇꯣꯀꯦ ꯒꯦꯀꯣ ꯃꯈꯣꯟ ꯇꯥꯒꯅꯦꯕ ꯁ꯭ꯋꯥꯏꯗꯗꯤ ꯍꯧꯕ ꯌꯥꯔꯦ ꯀꯨꯝꯕꯕꯨ ꯌꯥꯔꯦ ꯁ꯭ꯋꯥꯏꯗꯗꯤ ꯀꯧꯊꯣꯛꯄ ꯌꯥꯔꯦ ꯇꯣꯛ ꯇꯧꯔꯒ ꯑꯗꯨꯕꯨ ꯍꯩꯈꯤꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯈꯣꯟꯖꯦꯜ ꯁꯤꯕꯁꯤꯗꯀꯣ ꯍꯩ ꯆꯥꯁꯟꯒꯅꯣꯗꯤ ꯌꯥꯗꯦ ꯌꯥꯗꯦ ꯇꯨꯔꯦꯟꯗ ꯆꯣꯡꯊꯩ ꯇꯨꯔꯦꯟ ꯏꯁꯤꯡ ꯐꯩ ꯇꯩꯕ ꯂꯩꯔꯝꯕ ꯍꯪꯉꯣꯏ ꯇꯥꯞ ꯐꯥꯏ ꯍꯪꯉꯣꯏ ꯆꯥꯒꯦ ꯍꯥꯏꯔꯛꯏ ꯑꯗꯨ ꯀꯩꯅꯣꯅꯤ ꯑꯗꯩ ꯌꯦꯔꯨꯝ ꯈꯔ ꯐꯨꯏ ꯌꯦꯔꯨꯝ ꯊꯛꯇꯣꯛꯀꯦ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯗꯨ ꯆꯥꯕꯗ ꯁꯤꯕꯛꯇ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕꯗꯤ ꯒꯨꯔꯨ ꯆꯥꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯧꯗꯤ ꯒꯨꯔꯨ ꯕ꯭ꯔꯦꯛ ꯑꯣꯏꯅꯗꯤ ꯊꯛꯄꯤꯔꯅꯨ ꯁꯤꯉꯥꯏ ꯕ꯭ꯔꯦꯛ ꯑꯣꯏꯜꯗꯤ ꯌꯥꯗ꯭ꯔꯦ ꯕ꯭ꯔꯦꯛ ꯑꯣꯏꯅꯗꯤ ꯊꯛꯄ ꯌꯥꯗꯦ ꯑꯇꯩꯗꯤ ꯂꯣꯏ ꯆꯥꯕ ꯌꯥꯏ ꯆꯤꯟꯖꯥꯛꯅꯤ ꯀꯩꯅꯣ ꯆꯤꯟꯖꯥꯛꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯃꯤꯠꯌꯨꯡꯕꯤꯁꯦ ꯑꯍꯜ ꯂꯃꯟꯅ ꯄꯤꯖꯔꯝꯃꯣꯕ ꯅꯨꯃꯤꯠꯌꯨꯡꯕꯤ ꯂꯣꯏ ꯆꯥꯅꯦꯕ ꯁꯥꯔꯊꯤ ꯂꯝꯕꯤꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯏꯅꯦ ꯂꯝꯕꯤ ꯂꯣꯏꯈ꯭ꯔꯕ ꯅꯨꯃꯤꯠꯌꯨꯡꯕꯤꯒꯤ ꯕꯣꯟꯅꯤꯅ ꯁꯤꯗꯤ ꯅꯠꯇꯦ ꯂꯝꯕꯤꯁꯦ ꯑꯣꯟꯅꯔꯦ ꯂꯥꯛꯏꯁꯦ ꯑꯁ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯗꯤ ꯒꯨꯔꯨ ꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯆꯠꯂꯤ ꯂꯝꯕꯤꯁꯦ ꯅꯨꯃꯤꯌꯨꯡꯕꯤ ꯕꯣꯟ ꯑꯣꯏꯔꯝꯗ꯭ꯔꯕ ꯑꯣꯟꯅꯔꯝꯃꯦ ꯄꯦꯜꯂꯤꯍꯦ ꯃꯁꯤ ꯑꯇꯩꯅ ꯅꯠꯇꯦꯁꯦ ꯒꯨꯒꯜ ꯃꯦꯞꯇ ꯁꯣꯏꯕꯅꯤ ꯍꯣꯏ ꯃꯣꯏ ꯃꯦꯞꯇꯣ ꯌꯥꯝ ꯁꯣꯏꯔꯦꯅꯦ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯜꯂꯦ ꯍꯥꯏꯕꯅꯤ ꯒꯨꯒꯜ ꯃꯦꯞꯇ ꯁꯣꯏꯕꯅꯦꯕ ꯅꯪꯒꯤ ꯃꯦꯞ ꯌꯦꯡꯉ ꯂꯥꯛꯏꯔꯣ ꯍꯥꯏꯁꯦ ꯑꯩ ꯌꯥꯎꯕꯅꯦ ꯒꯨꯒꯜ ꯃꯦꯞꯇ ꯅꯨꯃꯤꯌꯨꯡꯕꯤ ꯕꯣꯜꯅ ꯊꯥꯕꯤꯔꯣ ꯑꯗꯨꯏ ꯅꯨꯃꯤꯌꯨꯡꯕꯤ ꯕꯣꯜꯅ ꯂꯥꯛꯄꯅꯦꯕ ꯀꯃꯥꯏꯅ ꯉꯥꯡꯅꯗꯧꯔꯤ ꯃꯌꯥꯝꯁꯦ ꯑꯃꯗꯤ ꯐꯥꯗ ꯌꯥꯔꯣꯏ ꯃꯁꯤ ꯒꯨꯔꯨ ꯃꯁꯤ ꯅꯅꯥꯎ ꯋꯥꯔꯧꯕꯤꯒꯅꯨ ꯃꯁꯤ ꯒꯨꯒꯜ ꯃꯦꯞꯅ ꯁꯣꯏꯕꯅꯤ ꯏꯒꯗꯕꯗ ꯁꯤꯗ ꯑꯃꯨꯛ ꯊꯤꯗ꯭ꯔꯕ ꯅꯨꯃꯤꯌꯨꯡꯕꯤꯁꯦ ꯅꯨꯃꯤꯌꯨꯡꯕꯤ ꯃꯅꯝ ꯑꯃ ꯐꯥꯎꯕ ꯅꯨꯃꯤꯌꯨꯡꯕꯤꯒꯤ ꯑꯦꯛꯁꯄꯥꯔꯠꯅꯤ ꯅꯨꯃꯤꯌꯨꯡꯕꯤ ꯃꯅꯝ ꯐꯥꯎꯔꯤ ꯁꯤꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯒꯨꯔꯨ ꯀꯤꯂꯣ ꯐꯥꯗ꯭ꯔꯒꯁꯨ ꯄꯋꯥ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯃꯃꯩ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯃꯃꯩꯗꯨꯗꯪ ꯇꯧꯔꯣ ꯌꯥꯔꯦ ꯅꯪꯅ ꯍꯤꯡꯅ ꯐꯥꯗ꯭ꯔꯁꯨ ꯃꯃꯩ ꯑꯣꯏꯅ ꯇꯧꯔꯣ ꯒꯨꯔꯨ ꯅꯪꯒꯤ ꯕꯣꯟꯁꯦ ꯁꯣꯏꯔꯦꯕ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗꯣ ꯁꯣꯏꯔꯦ ꯁꯤ ꯑꯆꯨꯝꯕ ꯂꯝꯕꯤꯅꯤ ꯑꯣ ꯁꯤ ꯑꯃꯨꯛ ꯆꯨꯝꯃꯕ ꯉꯁꯥꯏꯒꯤꯗꯣ ꯑꯩ ꯂꯝꯕꯤꯗꯣ ꯑꯣꯟꯅ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯏ ꯂꯝꯕꯤꯁꯦ ꯍꯤꯟꯗꯤꯗ ꯍꯥꯏꯔꯒ ꯑꯩ ꯍꯣꯝ ꯀꯃꯤꯡ ꯑꯗꯣ ꯑꯁ ꯍꯤꯟꯗꯤꯗ ꯍꯥꯏꯔ ꯍꯣꯝ ꯀꯃꯤꯡ ꯐꯔꯦ ꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯑꯕꯅꯤꯅꯦ ꯅꯪꯅ ꯃꯅꯝ ꯇꯥꯛꯇꯅ ꯅꯨꯃꯤꯌꯨꯡꯕꯤ ꯃꯅꯝꯁꯦ ꯈꯔꯗꯤ ꯅꯝꯃꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯑꯁ ꯊꯥꯡꯖꯥꯡꯉꯣ ꯑꯗꯒꯤ ꯑꯁ ꯅꯥꯎꯔꯤꯌꯣ ꯑꯁ ꯅꯨꯃꯤꯌꯨꯡꯕꯤ ꯐꯥꯗꯣꯔꯤꯅꯦꯅ ꯇꯧꯏ ꯃꯦꯛꯁꯤꯟꯕꯨ ꯌꯥꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯒꯨꯔꯨ ꯑꯇ ꯌꯦꯡꯉꯣ ꯆꯤꯡꯉꯒ ꯀꯗ꯭ꯔꯛ ꯑꯅ ꯌꯥꯔꯤ ꯁꯣꯏꯅ ꯐꯥꯕꯒꯤ ꯑꯦꯝꯗꯤ ꯂꯩꯔꯦ ꯁꯣꯗ ꯂꯥꯛꯑꯣ ꯁꯣꯗ ꯀꯥꯏꯗ ꯆꯦꯟꯈ꯭ꯔꯦ ꯂꯩꯔꯝꯃꯅꯤ ꯑꯦꯝꯒꯗꯤ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯥꯏ ꯂꯝꯕꯤꯁꯦ ꯁꯣꯗ ꯅꯪ ꯆꯪꯁꯤꯜꯂꯗꯤ ꯌꯥꯔꯣꯏ ꯀꯤꯌꯨꯒꯤ आगे उदना पीछे थोमरा hey kadaino changsil la phaagda mine
마디 치엔데 따네. 라라라라라라라. 맨날 뭐. 요로 그램 얌동만 되시. 시행그래 뭐. 실내리 그로. 왔다. 다 아스당 로브 시행그래. 아유 왜 그래? 당도. 아유 왜지? 실내리 그로도. 라이 놈이 형들이 넌 용비 야인가 시기 주디야. 실내리미. 아스. 거리 놈 용비 노시보. 그 아시죠? 아이디 ngasaingay uhodri mana makha leringayda. Aina makha dai gi. 오람들 봐봐 누가. Nadi oye aina makha dai yen bado ma si Dr. Vilasini da ka lei ba ma li. 야또 농시래지 두디. Ha. 농시래지. 자, 디난기 그노 거리 난기 누명비도 주좀 파드래거. Guru numjung bi to ai Vietnam dai chen jara. 신앙기 콜랩시디 체킨 비리니 뿌라 사라 디리 해. Am de guru sok ba ya ta ba. Pai di khurai na sakil. 어느 가 우범보 나 롱게 롱음보 나 우게나 하이도. Oh, adu am ai guru gi na mukta. 그런 또 도이드나. Upam ba se guru. Ai guru gi na mukta long ito. Dai ko. 신이네 낭낭감이지. Ai na ngam ji. Si long e ko. Long e ro pi ro toi jo. Expert ko ma le. 우나죠 헥타로. Ha. Si long e ko. 롱이. Si long e ko. To se ai upe. 오빠네네 돼. 우범 보면 롱그래. 롱음 보면 우빼봐. 신이는 낭나 이긴감이지. Tung e hai ba. 아도 실노 파기수 파기네 코이나. 숨질래래. 넌 그럼 하나 실버로. 아도 아래 호로. 코이나 시행버스 룬 난부디 나로 농시 칠번 맞답니다. 좀 좀 사이네 아두고 좀 사이보 시기 람비제 사이보 시스템 게 난나 좀 탐제는 게 아두고 보라 암 튀기세 보라도 건져다 타는. 탕. Si kurum. 룬 난한 마 하이따래 거. Ai se. Ek sana gi de ko. Guru khulai do. 이 콜라이제. 생바디 거기서 놈 이미 하다 람 버렸는데. Oi ram dre. Sing na. Ai na chalu lam bi do ara le. Ndi da ro hong kam ning do. 얀타래. Are jan ta le. 얀타 보면 그때 숨지 실래. Phil lai ram. Guru akhoi na lai khoram da ka bo khudum chang gi se kai gi ne ko. 와, 누래. Ha. 위키피디아는 때 얘기해. Nugon da yaw go dro. 여보지. Adu jum nugon jo corruption taw re hai mini. Udar pasai ba kai no du thok pi re hai mini. Corruption taw da ba che lai tre da guru. Ha guru. Somji silpa da maning hali kai gi. 거기나 잭션 비례 아무래 법 막았나 들어가나. 간나 시엔겐 또 간다. 포션 로가 한 시엔 봐. 나우리 퍼티 징간다 마닝 할라가 징 빡 까우기더라. 로켓 까부 마탐다. 사이 돌아가. 달에 박다 로켓 쩔리지. 프리티비기 아코이 비에 수만 좀 웅감매가. 누미니니 우미 웅거니까. 좀 웅어. Thana kana da ungi no ba. 나때 거기 로켓체. Rocket che. 타다 satp제. 프리티비디 수만 또 타데 다 sat키면 돼요. Na te koi ga. 프리티비지 수만이나 로켓체 노마니니 웅강거네 봐. 웅어 수만 까기네 봐. 렁바 하이따래. Lang ba. 아, 또 렁부도. 아주 몽도 저희 옹엄마가 안 깎이브네요. 다 섞을 몽게. 왜 또? O India na tha sakki ba je. 인디아가 돼. 하이디 로켓 기어로 아모로 너리버티 주 마닝 나는 싱드로. Adu film am lai bane. Adu gi rocket ki do. Ai ni yang film am lai ba. Bija balan na tan ho ra ga rocket pa yang gi bam lai ni. 그 필름기 와리와 만. Ha. 필름기 와리니. Film gi wari. 필름기 와리다디 뭐 아제 대부간나 미하라가 Oi. 마나 둥감. 거기 할로 뭐지? 좀비 할로 뭐지? Ha. 거기는 뭐 에바 마피 빠마 nomtang toro ga hai rum tam da hayeng di dum hawai charani Sumdi sume guro. Adu matam du le ba halaman je phawo ye chum jane guro. Matam du da
ꯁꯦꯟꯗꯟꯐꯧ ꯊꯣꯛꯄ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯁꯦꯟꯗꯟ ꯊꯣꯛꯇꯕ ꯃꯇꯝꯗꯨꯗ ꯂꯥꯟ ꯇꯧꯋꯦꯅ ꯈꯨꯔꯨꯝ ꯇꯣꯡꯕ ꯃꯥꯅ ꯀꯌꯥꯝ ꯀꯟ ꯆꯦꯜꯂꯝꯒꯗꯒꯦ 나를 비용을 또 ꯅꯥꯜꯂꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯄꯣꯠꯅꯤ ꯉꯁꯤꯒꯤ ꯏꯕꯨꯙꯧꯒꯤ ꯃꯆꯥ ꯏꯀꯣꯟ ꯏꯕꯨꯙꯧꯒꯤ ꯃꯅꯥꯛꯁꯤꯗ ꯉꯁꯤ ꯁꯨꯃꯥꯏꯅ ꯌꯧꯔꯛꯀꯅꯤ ꯍꯥꯏꯁꯦ ꯊꯥꯖꯔꯨꯗꯕ ꯃꯤꯀꯨꯞꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯖꯣꯀꯔꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯁꯦꯅ ꯀꯥꯔꯛꯄꯅꯤ ꯑꯩꯈꯣꯏ ꯁꯥꯔꯊꯤꯒ ꯑꯩꯒ ꯑꯗꯨꯕꯨ ꯁꯤ ꯃꯐꯝꯁꯤ ꯌꯧꯁꯤꯟꯈꯤꯕꯗꯒꯤ ꯆꯥꯏꯔꯝꯕ ꯎꯅꯥ ꯋꯥꯅꯥ ꯈꯤꯇꯪ ꯁꯤꯠꯇꯣꯛꯁꯤ ꯁꯦꯡꯇꯣꯛꯁꯦꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯄꯨꯈꯠꯂꯛꯄ ꯁꯨꯝꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯣꯇꯜꯁꯤꯗꯤ ꯄꯨꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯕꯦꯒꯇꯨꯗ ꯑꯗꯨꯝ ꯍꯥꯞꯄꯤꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯃ ꯇꯧꯒꯜ ꯇꯧꯖꯒꯦ ꯏꯕꯨꯙꯧꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯕꯣꯔꯥꯒꯨꯝꯕ ꯄꯨꯔꯛꯑꯀꯥꯟꯗ ꯐꯖꯅ ꯍꯥꯞꯆꯤꯜꯂ ꯊꯝꯖꯒꯦ ꯃꯌꯥꯝꯅ ꯄꯨꯈꯠꯄꯤꯔꯛꯄ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯣꯇꯜꯅ ꯏꯕꯨꯙꯧꯒꯤ ꯂꯥꯏ ꯁꯨꯃꯥꯡꯃꯛꯇꯗ ꯁꯨꯃꯥꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔ ꯂꯩꯔꯝꯕꯗ ꯊꯃꯣꯏꯗꯤ ꯈꯤꯇꯪ ꯀꯥꯏ ꯑꯗꯨꯕꯨ ꯑꯩꯒꯨꯝꯕ ꯃꯤ ꯑꯃꯅ ꯇꯧꯔꯝꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯃꯤꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯃꯤꯉꯣꯟꯗ ꯑꯗꯨ ꯇꯧ ꯍꯥꯏꯖꯕ ꯂꯩꯇꯦ ꯅꯣꯡꯃ ꯑꯃ ꯕꯣꯔꯥ ꯄꯨꯔꯛꯀꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯐꯔꯦꯅꯦ ꯌꯥꯏ ꯐꯔꯦꯅꯦ ꯁꯤꯗꯤ ꯃꯁꯤꯗꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯁꯣꯅ ꯅꯪ ꯂꯣꯜ ꯁꯣ ꯌꯥꯎꯔꯤꯕꯅꯦ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯛꯏꯁꯤꯕ ꯌꯥꯎꯔ ꯃꯥꯜꯂꯦ ꯐꯤꯀꯥꯎꯁꯤꯁꯨꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯈꯣꯡꯒꯥꯎꯗꯣ ꯑꯣꯏꯗꯅ 5 pocket 6 pocket ꯀꯥꯏꯗꯨꯅꯤꯅꯦ ꯅꯪꯗꯤ ꯊꯥꯡꯗꯨꯒ ꯍꯥꯠꯇꯧ ꯃꯥꯜꯂꯤ ꯅꯨꯃꯤꯠ ꯌꯨꯡꯕꯤꯁꯤ ꯚꯤꯌꯦꯠꯅꯥꯝꯗꯩ ꯆꯦꯜꯂꯒꯦ ꯍꯥꯏꯁꯤꯅꯤꯅꯦ ꯅꯪꯁꯨ ꯐꯔꯦꯕꯨ ꯆꯦꯜꯂꯣ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯈꯛ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯍꯥꯡꯕ ꯕꯣꯇꯜꯅꯤ ꯁꯤꯁꯦ ꯍꯨꯟꯇꯣꯛꯑꯝꯗꯦ ꯁꯤꯗ ꯊꯦꯠꯆꯟꯕ ꯑꯣꯔ ꯌꯧꯔꯛꯄ ꯕꯦꯛꯇ ꯈꯥꯎꯗ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯇ ꯈꯣꯡꯒꯥꯎꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯈ꯭ꯋꯥꯡꯗ ꯌꯦꯞꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯏꯌꯥꯡ ꯌꯥꯡꯕ ꯄꯣꯠꯅꯤ ꯍꯥꯏꯕꯁꯦ ꯏꯌꯥꯡ ꯌꯥꯡꯕꯁꯦ ꯀꯔꯤ ꯄꯥꯏꯔꯤꯒꯦ ꯈꯪꯄꯣꯠꯇꯦ ꯁꯤ ꯄꯥꯏꯕ ꯕꯨꯔꯨꯛꯀꯤ ꯈꯜꯂꯦ ꯐꯨꯔꯥꯟꯊꯧꯒꯤ ꯂꯥꯏꯁꯪꯗꯨꯅꯦ ꯍꯥ ꯐꯨꯔꯥꯟꯊꯧ ꯂꯥꯏꯁꯪꯗꯨꯅꯦ ꯌꯨꯝꯗ ꯆꯠꯇ꯭ꯔꯤꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ